Mathang Manau Naina Satharagliba Bible Nainabagi Thoromasibu Tawakshang Yauna Tabiriba Alaman Marumapang Sinau Punambopu Tolaba Naina Ahana Taramna Okchari Ngasi Numit Kunipani Shuba Numit Asida Aikoina Naina Zagaduriba Bible ki Hiram Asidi Millennium Haiba Asini Millennium Haiba Ase Bible da Pangde Masigi Wahise Ado Masigi Wahi Ase Latin gi Wahi Milli means Milli Haibadi Chahi Lishing Ama Enas Haibana Chahi Haiba Asidi ki Loktorokpani Haiba Tam Millennium Haiba Ase Chahi Lishing Ama Haibani Adubu Kana Gumba Bible Takpiba Misina Millennium Haiba Asigi Maramda Tongan Aranba Kya Takpiri Millennium Chahi Lishing Ama Je Pithibida Ingna Sikna Santi Waina Pangani Pithibida Lairiba Pattaba Mi Makhaibu Pungning Onabagi Matamni Haina Asumna Piri Adu Hairibase Basigi Takpibase Bible da Pangbra Pangdabra Bible gi Matung Namakoina Takpiribse Chumbra Lanbra Haibudo Aikoina Bible Degi Masi Naina Jagani Sinausa Hoji Aikoina Naina Base Houdringai Mamangda Ishong on the Akoi Changjasi Ishong on the Amutang Patana Dominase Sargada Leiba Yamnum Chisarba Taujan Haiba Ipai Shore Napu Hainga Litana Takatari Ipai Shore Naki Taujan Degi Asi Matang Manau Naina Baiban Nainabagi Thorum Bangtok Charibase Ahan Banumitagi Nangasi Kunipani Suba Numit Pawan Hangla Noina Bire Ipai Shore Masichu Equina Millennium Chahi Lishing Ama Haiba Asigi Maramda Pap Selabana Nai Ahana Naki Bible Legi Kana Naina Zagadori Ipai Shore Ainang Kuding Masida Naki Tawa Singwana Loina View Aigi Tamo Iwa Oida Duna Ipai Shore Naki Tawa Iwa Tamo Iwa Ado Ainang Topungaman View Aswa Angam Yohan Bigunu Takatu Pum Kuding Muktachu Ipai Shore Nahana Bor Hena Pibiduna Masigi Asumbase Lokshan Bangam Bible Wayhan View Prabhu Jesu Christ Giming the Kurum Jari Amen Chinausa Koi Makata na Yeminasi Aikoina Millennium Haiba Asigi Maramda Aikoina Kang Dringagi Mamangda Masi Karino Masi Karamba Matamdagi Hogani Masi Karamba Matamda Luigini Haibasi Kang Dringi Mamangda Yamna Maruiba Hiram Karalere Hariba Dudi Karino Bible gi Matung ina Hingat Piba Resurrection English Targadi Resurrection Hingat Pa Amuk Hana Hingat Pa Asiba Mibu Amuk Hana Hingat Hanba Haibase Makal Kya Sui Haibase Masigi Maramda Equina Amuk Yemunasi Masi Ay John 5:28-29 Ay Pazarake Prabhu Jisuna Masigi Maramda Kari Hai Haibdu Yangsi Asida Ngakpa Tawgunu Maramdi Pungpam Adu Lakli Matam Aduda Mongpam da Laiba Pun Amana Mahaki Konjen Taraga Apaba Tawbasina Hinabagi Hingat Pada Amasung Pataba Tawbasina Wayanabagi Hingat Pada Tolakani Chinausa Koina Hojik Pa Kiba Adudagi Kange Maramdi Prabhu Jisuna Haibirami Mahangna Ani Shuba Lakpa Matamda Kaidoge Habamatan Mongpam da Laiba Mishing Ado Mahaki Konjen Taraga Hingat Kani Hai Masida Hingat Kadaruze Kanano Apaba Tauba Sing Asuna Apaba Hingat Pa Good Resurrection Habani Apaba Sing Hingat Pa Atuda Oigini Pataba Tauba Sing Aduna Wayan Nagida Hingat Kani Hai Shinausa Masida Hingat Pa Nilere Madudi Ahan Ba Hingat Pa Haidi Apaba Mishingbu Hingat Piba Ama Pataba Mishingbu Wayan Abagida Hingat Piba Haibase Masi Amalere Aduna Bible gi Matuna Hingat Pa Haibse Makal Ani Shui Madudi Ahan Ba Resurrection Amasung Ani Shuba Resurrection Hingat Piba Haibase Asiba Mishingbu Hingat Hanba Hingat Amuk Hingat Hanba Haibase Kya Maru Oye Haibudo Amu Bible Dagi Akoina Amu Yemunasi Ahan Ba Corinthian gi Traunga Asida Masigi Chapter Ase Resurrection gi Maramda Piba Sector ni Masigi Maramda Amu Koi Yemunasi Tara Mangaki Tarani Toida Ay Manipur Bible Dagi Amu Pazarke Ama Hisung Christabu Asiba Singi Maratagi Hinkat Pire Hai Ba Pau Adu Sandok
ꯁꯟꯗꯣꯛꯂꯕꯗꯤ ꯑꯁꯤꯕꯁꯤꯡ ꯍꯤꯡꯒꯠꯄ ꯏꯔꯩ ꯂꯩꯇꯦ ꯍꯥꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯤ ꯈꯔꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕꯒꯦ? ꯇꯥꯏꯃꯁꯨꯡ ꯑꯁꯤꯕꯁꯤꯡ hingatpa irai leitrabdi Kristabusu hingatpidre amasung Kristabu hingatpidrabdi adunadi aikhoina pau sandokpa arembani nakhoigi thajabasu arembani hoi aduga aikhoidi Ishorgi mathakta chumdaba sakhi singni haina phongdole maramdi Ishorna Kristabu hingatpire haina aikhoina sakhi pire ibungobu hingatpide haiba oibamak oirabdi asibasingbu hingatpidamni maramdi asibasingbu hingatpidrabdi Kristabusu hingatpidre amasung Kristabu hingatpidrabdi nakhoigi thajaba aremani hojik phawa nakhoidi papta leiri masina haiba hoji aikhoina pakhiba adugi matungna haibadi karino haida Kristana hingatkidaba taragadi aikhoina takpi tambiriba Bible gi maramda takpi tambiriba punamakse arembani aikhoigi thajaba asiju arembani haina masida piri sinausa Kristana hingatragadi kaidoge hamada asiba misingi hingatpa laitragadi Prabhu Jesu Krista ju hingatpa leite Jesu Kristana hingatragadi aikhoigi thajaba arembani aikhoi andum phata leire habani sinausa aduna hingatpa haibse yamna maru oi Prabhu Jesu Kristana siraba matumda mahana numi humni suba numita mahana ahumla hairami magi punsida magi semuta aina sigani misingi makutta pigani fattaba misingi makutta sinagani mahaku hatkani numi humni suba matamda ma hingatkani mahana haibagi matuna mahakase hingatki sinausa aduna asiba misina hingatpa leitragadi aikhoigi thajabusu kanadre Jesu Kristna sibadagi hingat khiramdaba taragadi aikhoina ngasi Kristan oigadaba Bible gi Ishorgi afabo pause mipung khudingta sandokpaki karisu kanade maramdi sikraba midubu khoina khurumbagi kari kanai sikraba hingattaba lai adubu khoina khurumbagi kari kanai sinausa maduni aikhoina yengadabse amu yengse ahanba resurrection ahanba hingatpiba asida saruk yaba ganana ahanba hingatpiba aduda saruk yagani haibudo aikhoina amu yengmanase masidi revelation masigi topic ase chnausa millennium haiba topic ase Chahi Lishing Ama haiba ase phongdokpiba revelation chapter 10 jumpham oibani masi aikhoina ngasigi chapter 10 ase khoi ngasi fajana mapung phana aikhoina naina minasi fajana paptana isagi bible paduna punna fajana paptana naina minasi amuge minute adudi ahanba resurrection da kana na saru yagadage haibdo Bible dagi yengminase phongdokpiba kungi taruk ai pajarake ahanba hingatpa aduda saruk phangba mahak adu yaifaba amasung asengbani asisingi mathakta ani shuba sibagi matik leite adubu makhoidi Ishorgi amasung Kristagi purohitsing oigini amasung ibungo goloinena Chahi Lishing Ama paminagani sinausa masina Bible na haibagi matungnadi masida ahanba hingapada yauriba makhoi adudi kanano aikanda bor phangba asengba misingni hai makhoida ani shuba siba asina sakti lero haibadi ani shuba siba haibaside masigi maramdaju hore makhatana tarakani makhoidi kani oigini hade Ishorgi purohit len oigini makhoina Jesu Krista galoinana Chahi Lishing Ama paminagani hamni haiba mising ado yaifabani makhoidi Ishorgi dharma chemba Ishorgi haiba inba adugumba mising duni haibasini sinausa akhoi haurase Chahi Lishing Ama haibase millennium haibase masi karamba matamdagi hawi haibase akhoi amu fajana paraga naina minarse revelation kungi amadagi ai paba hujarage je masidagi masigi matungna akhoina fajana naina minaba haibado tarkala amadagi ai pajarake millennium haibase Chahi Lishing Ama haibase karino masi karamba matamdagi haugadage haibado ai pajarake revelation kun phongdokpiba kungi amadagi na mathang manaw naina ai tarupu pajarake aduga athanjarake ama hisung makha naidaba kom adugi so amasung yolhing phalang achouba makhutta pairiba sagadut amana sagadagi kumtharakpa ure habani
masida haibdi keno koina chain makha naidaba kom English tadi bottomless pit hai adugi show paiba amasung jolhin gi chain hadi jot ki chain achauba paiba sagadut ama sagadut ama sagadagi kumtharakpa ui hai John haiba Jesu Christ gi sebokna ubani mathangda anida aduga mahana singlai len hanuba diabol amasung saitan oiba adubu pharaga Chahi Lishing Ama gi dama mabu punduna verse ahumda makha naidaba kom manungda hunjale aduga Chahi Lishing Ama adu loidi phawa mana jatsingbu amuhana minam danaba sholonduna magi mathakta chum namle masigi matungda mabu matam kharagi damak thadokpa tai verse 2 ka 3 masina haibadi haiba akanba sagadut aduna kanabu phage haiba matamda chinglai satan diabol haibado mahpu pharaga thamami aduga makha naidaba kom manung aduda hunjale maduda mahak Chahi Lishing Ama solonjala thame karigi damuk solonjale bino mahana taibung pithibida leiriba jasingda chatlaga amuhana minam danabagi damak solonduna thambani aduga chumnam sale masigi matungda haibadi Chahi Lishing Ama gi matungda matam kharagi damak mahak amuk thadok kani hana verse 3 gi aroibida amuk palei marida pajarke ama isung phambal mayam aina ure phambal haidi throne singasan mayam aina ure aduga madugi mathakta phamba singda wayan bagi matik pire amasung Jesu gi sakhi gi aduga Ishor gi wa gi damang makok kakthat kiba singi amasung sa adubu natraga magi mutubu khurumdaba aduga makhoi gi marai bakta amasung makutta khudam phang adu phangdaba makhoi asiguba singi mathaibu aina ure aduga makhoina hinglaktuna Krista ga loinana Chahi Lishing Ama paminare masida haibse verse 3 da harise kanano kanda sargada singasan mayam ama haidi phambal thrones English tagna thrones mayam ama thaba ui hai madugi mathakta wayan ngai gi tamang mi phamhe haiba mi phamliba mi sing adudi kanano haiba matamda Jesu gi sakhi gi dama Ishor gi apabo apau sandok gi dama sandokpa gi dama makokat khiba thawai thagiba mi sing aduga aroiba matamda koina mamangda nei nakraba antichrist power sa haibidi koina Roman Catholic Church aduga magi mutibu khuramdaba magi mutibu aduga magi mat sa adubu natraga magi mutibu natraga makhoigi marai bakta natraga makhutta aduga asigu masing makhoigi adu phangdaba magi mutibu marai bakta magi mutibu khuramdaba marai bong natraga makhutta magi mak adubu khudam adubu phangdaba mising aduni hai makhoi aduna amu hinkalae hare hinkalaga Krista ga loinen Chahi Lishing Ama paminagani makhoina wain ngai di gidamu makhoida sinabani habsini wain ngai gidamu phambani habni mangada asiba singi laihauba singna Chahi Lishing Ama adu loidi phawa hingate masi ahanba hingatpa aduni habni masina habdi kedogi hamatamda asiba sing habdi hana sikhiba mising aduga akoina mamangda su tamgade Jesu Christna ani subala ko matamda pithibida laireba phattaba mising adu su segini haidiba asiba sing ase Chahi Lishing Ama loidri phawa hinkalo hai adubu masi ahanba hingatpa aduni loidri phawa hingate asi ahanba hingatpa aduni habni masina habdi kasaigi Ishorgi Jesu Christa gi sakhi pibagi damak sigiba mising adudi kedoge ha matamda ahanba hingatpa aduda saru yare aduga makhoidi sini aduga ani suba haide phattaba mising adudi ahanba hingatpada saru yaroi hai ahanba hingat akoina verse taruting asai pagare ahanba hingatpa aduda saru yaba mising ado masidagi yengsi sinausa ahanba hingatpa haibse karamba matamda oibage haibani masi millennium sorry aina hangba aina ai pakum aina hangba wahangi pakum sore millennium ase karamba matamda hauke habni Chahi Lishing Ama panba habse karamba matamda hauke habni hauji akoina pa kharbadugi matuna ahanba hingatpa aduda millennium ase hawi habni ahanba haidi Krista da thajaduna sikhiba mising dharma chemba misingna
hingatpa aduda ahanba adubu ahanba hingatpa aduda millennium ase hawi habni amu yangse adudi ahanba hingatpa se karamba matamda thokni haibase akoina mu paminarasi madudi bible dagi 1 Thessalonians 4 gi mari gi tramnga akoina tratu mari gi tramnga amasung tratu ta akoina mu parase 1 Thessalonians mari gi tramnga amasung tratu ta ipajarake maramdi taramangada sorry maramdi prabhu gi wahina asi aikoina nakoida hairi haibadi prabhu lenglakpa phawba lehoba hingliba aikoina tungkaba singi mang sungta tharoi maramdi prabhu ibungo masamak sagartagi kholaw athoiba sagadugi khonjanga amasung isogi perasinga makhonga loinana lengthabirakani aduga kristada sigibasingna hana hingatkani adubu amasung masina hoy laire tatu kristada hingapasingna hana hingatkani habni isnausa english ta habdi karino haba matamda the lord himself descend from heaven with a sound with the voice of the angel with the trumpet the dead in Christ shall rise fast habni Jesus kristada thajajna sigiba mising aduna hana hingatkani habni masibu ahanba resurrection hai ahanba hingatpi bhaina khanai snausa ahanba hingatpi bhaisi karamba matamda haubagi haiba matamda prabhu jisu kristna ani shuba lenglakpa matamda hawi aduna millennium haiba sahi lishing ama se karamba matamda haugadagi haiba matamda prabhu jisu kristna ani shuba hek lakpaga masi hawi misina takpigi matungna tongan millennium ase karamba matamda gi hawna mina seran turana taklagadi isnausa thajaganu masi bible na haibani prabhu jisuna ani shuba lakpa matanda mangonda sikiba mising ado hingatkani habni aduna revelation 20 gi 1 dagi 6 po pabagi matungna ekhoina kange madudi millennium haibase chahi lishing ama haibase ahanba hingatpa haibadi jisu kristna ani shuba lakpada haugani habni ado ekhoina makha tana amu yengmina se millennium haubada thokadaba thogdo manga adudi karino haiba thogdo manga thokani hariba thogdo manga adu mu yengsi ahanbada khoina hujik pakhre first Thessalonians mari gi trangwa thatu masida haibse karino ahanba millennium hogum matamda thokadaba ahanba thogdo di keno Jesus Christana ani shuba lakpa haibasini masina ahanba thokani mathangda kari thokani habatana dharma senba mising Jesus Christada thajaduna dharma senba mising shikiba dharma senba mising ado hingatkani hamni masina ahanba resurrection da koina millennium hoba habsida thokdaba thogdo ahanbana Jesus Christna ani shuba lakpa ani shubana Jesus Christada thajaduna shikiba dharma senba mising hingatpa haibasini masilare koina revelation kungi taru first Thessalonians mari gi tratukta koina pakrabaduni mathangda amu yengse Jesus Christna ani shuba lakpa matamda kari thokani haba matamda second Thessalonians gi 1 gi 8 9 da ay amuk pasarake second Thessalonians gi 1 gi matam aduda wail jathang indaba mahak adubu phongdokani prabhu jisuna ibungo gi chingi nungsa sona mahakpu hatna ibungo lengbirakpa uhanba aremba oihangani mahak lakpa adu saitan gi thabak tawbagi matung ina pangal punamaka khudam singa minamba angakpaga haibani masina haibidi sidade verse 9 da English da yam seng 9 da ju and I to in planning taking fire vengeance on them shobu khangda ba missing adu da maina ko laman khungani haibani that obey not the gospel of our Lord Jesus Christ Jesus Christ gi aphawa possible in the missing adu da who shall be punished with everlasting destruction from the presence of the Lord haiba haiba in the missing adu isogi mafamdagi lomba naitaban na mang tahangani haibani and from the glory of his power haibani masina haibdi kerina Jesus Christ na ani shuba lakpa matamda millennium haubuda thokadabje phattaba misingbu hatkani haibsini khoina mamangda Jesus Christ na ani shuba lakpa gi maramda ne nakre masigi maramda ju khoina amu haikre amu second Peter gi 3 gi 9 da ju asum hai but the day of the Lord will come as a thief in the night ishogi no medo quran bukumna lakani in the which the heavens shall pass away with a great noise
hairiba numisida atya se auba khonjen amaga loinena mangkhigani and the elements shall melt with fervent heat aduga prithibida lairiba magi element pochak khudim ase akanba maisana saudokani the earth also and the works that are therein shall be burned up pithibi chu amsung masigi manungda tawriba phattaba pa makhe adusu tumna sakani hai masina humsu bane mari suba event amu jangsi akhona first Thessalonians 4 gi tara tare ta amu khona parase hoji khona tara tuk pakre tara te ta amu pajare ki mari gi tara tare ta amu ai pajare ke amasung aduda laihoba hingliba ikhoibu makhoi ge loinana atyada prabhu bu okna janaba laisin manungda pak pukhat mina gani amasung asumna ikhoina matam laiba khibikta prabhu gu loinana laimina gani habni masina habdi mari shubai di karino haiba matamda dharma semba mishing ado siraga prithibida laiba dharma semba mishing amasung prabhu jisu krishna ngonda thajatuna sigiba mishing hingat khraba mishing aduga punna atyada pukhatkani habni atyada punna ma ase sargada pugani habni masina usa prabhu na laani akhoi punna ma ase sargada pugani habni masina puningai gi lakpani khoina mamang da sunai nakre masina mari shuba ibene manga subadana kaidoge ha matamda akhoina ngasai revelation 20 ki 1 dagina akhoina 6 pok pakre masigi matuna saitan bu punduna thamgani ha saitan amusung maki matunba sagadu sing ado makha mapa naidaba kom hadi makha mapa naidaba kom maduda aduda mokhoi bu pundana thamgani habani masina hare adudi akhoi mujengchi english tadi manipur dadi makha naidaba kom habani manipuri dana makha naidaba kom english dana mu akhoina bottomless pit habani makha naidaba kom hairiba asigi artha karino habta senama pithibi gi masira kom mapa naidana luba kom ama tawgudabura haiba adugi maramda akhoina amu yengminasi masi bible na haibigi matungdadi bottomless pit haibase english ki wahini masi greek ki wahi abusos haiba dudigi thorokpani masigi arthadi kaino haiba matam masigi meaning yame adugu haiba asigi arthadi kaino pithibi ase mang taktuna lamhang oina marbhumi oina mi tadana ada tumna maina chakthogo marbhumi oina leiba mi tadaba condition adubu hoina khangnei masi genesis 1 gi 2 da haibuguna pithibi je ahamba semba matamda maong madin naidana yang hangdana mi tadaba amamba ama oina leibudo adugumno oiba mafum adubu khoina bottomless pit haina khnabani shaitan bu pungadaru bise isnaw sambasi karino haiba matamda tasembani joling na pungadaba nate mahaki phibam na pungadabani prabhu jisu khoina mamangda tangore prabhu jisu krishna ani shubala ko matamda pithibi da leiba phattaba mi makai ju loina siragani adagi upan wapa leiba pithibi da leiba thwai pamba jibu uche makai loina uche sa san makai loina siragani masida kaino ut khatang leigini haiba mafum masida saitan je atobo mafum da ma chatpa yala roi isona pithibi asida nam lehlagani mana leiringe matamda khanga doji karino pithibi asida sumaina leiri fibam mi khudimuk sikhiba haliba myam se kanana no mahana tawjabani mahana tawbagi photni habdo khangni ngai kidama ma se chahi lishing ama je mapan thok tabida mana tawgiba phattaba wakal sing ado khanni ngai kidama thamgani haiba asibuni aikhoina chen pharaga thamba haiba asigi atadi tasena yoling na mabu phagadaba nate sinausa masini amu yengse millennium manungda kari thokani haiba matamda amu yengse khoina jeremiah 4 gi adudagi aina amuk pajarge jeremiah 4 gi 23 dagi na 26 pau masina khoina pabasu yare aina padi pararoge padabida nam harage millennium manungda kaidogana hana pithibi ase lamhang oina marbhumi oina ut onduna laigini havni 23 I beheld the earth, lo it was without form and void, the heavens and that had no light him masida manga laitre masi kaidogan mitna ahangba lamhang oina lairagani singsu lairoi hai verse kun marida du ching masa singju mai gi mafum hong khragani hane pithibi da kana su lairo sa usek lairiba makai
loina tumna mang khragani habni pithibi je lamhang oina sahar makai ju loina thugai khragani puna mang khragani haina ishona hai masi Isaac kunga mari gi wan jan behold the Lord make the earth empty make it waste habni turn it upside down scatter abroad the inhabitants thereof hai pithibi je mathang makha ole habni pithibi je mi tahandre masida leiba mi makai du loina sakhaire habni loina tumna mang habni ishona hairiba pithibi je hyang hangalagani masida lamhang oina leiragani snauja ud ondana maine sakthek kibegi are makha ud ondana leigini hamni masigi phibu masibo koina bottomless pit haina khani masi millennium manung do oigini hairiba millennium adra saitan amasung maki sagadu singje pithibi dagi hendoroi masi mafam jida mkoibu phajanduna anum leiragani masigi matungda aduga ahum subada karino haiba matamda masi amu yengse millennium Chahi Lishing Ama gi manungda dharma semba mission kari tawgani haibase akoina amu yengse dharma semba mission ishorgi sagadut ko loina na kai tawgani haibun tanda makoina saitan mahaki matung imba sagadu sing amusung phattaba mission norukta sakadaba mission ado makoibu wayan bigi thabak ado tawgani hai revelation koni marida koina ngasaina pakre singasan mayam uyi hai hairiba singda Jisu Krista gi sakhi gi da momanga kakkiba thawai thakiba mission ado makoina maduda lairaga makoina wayan ba hebdu we makoi gi hairiba matam asida loina nenegani aikoina thajaba pastor na kari gi dama sargada laktabano aduga akoina sargada sakane haina khanglaba apoba mission aduna kari damak sargada laktaba phattaba mission aduna kari gi sargada lakpuno haibdu loina nenegani mi khuding makki maming puthokani lairi ahum puthokani asibigi lairi ahingbagi lairi aduga manape bigi lairi hairiba lairi singa se puthoga loina yengani aduna mi akoi khuding makki mingi makhada aikoina tawkiba papsing akoina Jisu Krista da sangjara kana akoina kopi ba phangkiba adugi da ma arang khubam phangadaba punam adusu loina masi wayan gene hamne 1 Corinthians 6:2 havne do ye not know that the saints shall judge the world the hadi dharma semba mission na pithibi asibu wayan gene if the world shall be judged by you are you not worthy to judge the smallest hamne 6:3 da su havne aikoina sargadut sing phawa aikoina wayan gane havne isnausa masini aikoina thogadabse amu makhata na amu leinasi millennium nuoiba matamda thokadaba thodosing hede events at the close of millennium haibis da thokadaba se karino haiba matamda rev phongdok piba kun ma thoigi 1 2 3 asidagi akoina amu yengba tare masidagi yengaga akoina amu khangagani sinausa akoina ngasigidi masi huji akoina leina bada loiba nairoi sinausa akoina mathang tarakpada amu masigi maramda millennium loiba matamda kari thodok thokani thokadaba event sing adugi maramda akoina makhata na amu nainarasi ngasigidi matang asida loisilasi dabriba myam khudimaki mata ta ishona porpi osunu kanagumba nakoina masigi bible asigi maramda nakoina khang ningba lairaba nakoina khangdaba lairaba nakoina wang karigumba hangba lairagadi aingonda masigi tariba mission aingonda aigi phone number 8787640838 hairiba asida nakoina aingonda contact torokpa yagani aingonda ibiro madugi pakhum madu aina amu nakoida message ki khuthangda aina nakoida amu pakhum madu pijagani snausa adu aina ngang khibada sakpada soiba lankiba handan anjana ngang khiba aidi ngang ba hitana maram oiduna nakoigi pungning shokhiba kaigumba arama ki ayawsa isnausa nakoina ngakpiu koina hairibasini millennium Chahi Lishing Ama haibase karamba matamda hogani haiba matamda Prabhu Jisu Krishna ani shuba lakpa matamda hogani Bible na haibigi matuna revelation kungi 1 dagi na taruku paba matamda ahanba sikiba missing hingatpa matamda millennium hogani haibni ahanba Krista da sikiba missing karamba matamda hingatkani haiba matamda Jisu Krishna ani shuba lakpa matamda hingatkani madudagi hawraga Chahi Lishing Ama pangani haibasini sinausa masigi de matang saida loisalase aina jukhale nakoina masigi asumse loksal haibase ishora patana tawsi sagada laiba ipa ishor nak poinga leitana thagatsare asigi phajakraba numit asida aikoina Chahi Lishing Ama gi maramda aikoina naine sakare aikoina naina kraba khuding masida naki thawai aseng buduna akoigi thamoida leibiu
ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗ ꯊꯝꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯑꯋꯥꯠꯄ ꯁꯔꯨꯛꯁꯤꯡ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯍꯩꯊꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯪꯕ ꯉꯝꯕ ꯑꯣꯏꯍꯟꯕ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛ ꯂꯣꯏꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ